ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯃꯌꯦꯛ ꯅꯥꯏꯕ ꯐꯅꯦꯛ ꯍꯥꯏꯔꯤꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯅꯨꯡꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯔꯤꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯈꯛꯇꯅ ꯁꯤꯖꯤꯟꯅꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯅꯨꯡꯗ ꯀꯅꯥꯝꯇꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯤꯁꯨ ꯇꯣꯉꯥꯜꯂꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯊꯧꯔꯝ ꯀꯌꯥꯗ ꯃꯁꯤ ꯁꯦꯠꯂꯒ ꯄꯥꯡꯊꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯟꯈꯠꯂꯛꯏꯕ ꯃꯧꯁꯤꯡ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯂꯨꯍꯣꯡꯕ ꯅꯆꯤꯡꯕ ꯁꯨꯝꯕ ꯑꯐꯕ ꯊꯧꯔꯝ ꯀꯌꯥꯃꯨꯛꯇꯗꯤ ꯃꯈꯣꯏ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯟꯗꯅ ꯊꯝꯗꯅ ꯑꯩꯈꯣꯏ ꯌꯣꯛꯈꯠꯇꯅ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯒꯤ ꯃꯍꯨꯠꯇ ꯐꯅꯦꯛ ꯁꯦꯠꯄꯤꯗꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯑꯗꯒꯤ ꯏꯟꯈꯠꯂꯤꯕ ꯃꯧ ꯅꯍꯥꯁꯤꯡꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯐꯤ ꯌꯥꯟꯗꯅ ꯕꯖꯥꯔ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯁꯤꯒꯨꯝꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯄꯤꯔꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯖꯥꯇꯤ ꯃꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯖꯥꯇꯤ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯒꯤ ꯀꯩꯗꯧꯉꯩꯗꯁꯨ ꯃꯨꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯑꯩꯉꯣꯟꯗꯒꯤ ꯊꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯆꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯗꯦꯕ ꯀꯔꯃꯗ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯉꯥꯛꯇ ꯌꯣꯟꯕ ꯑꯗꯨꯒꯨꯝꯕ ꯀꯩꯊꯦꯜꯅꯤ ꯅꯨꯄꯤ ꯀꯩꯊꯦꯜ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯀꯜꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯀꯜꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯔꯤ ꯃꯌꯥꯝꯗ